Manipuri Singna INA yauduna ningtam landa lawkiba thodang sing chakthuk cheningai ni habna chingbo wafam su yorioza lebak ma chakhatpa amadi maklom da changshin bada naha singi thodang mathau tai haidana governor na photo ki wafam si Manipur gi haiba tare hujik oiba fibam chahi ani makhai hena chahi ahum phago dokudaba irang asida Manipur gi naha singi oiba fibam naha singi semilo da adugem de achoba chathing ama pirakliba kaya si yoraka da governor na naha singi kogi society mo chakhutbada naha singi thodong chawi haribasi Manipur gi oinadi naha singi maraibak si kadom da leini na oza yengbi kamai ni yengyosa ngarang moirang da kogi Netaji Subhash Chandra gi samga kumapan suba mapong miti anniversary kogi palon toki Honorable Governor amadi Moirangi MLA dagi Bishanpur district ki DC dagi INA Memorial ki kogi trust ki governing body kogi kayamu yauna Moirangda Netaji Subhash Chandra ki sama kumapan suba mapok moment ase yam phajana pangthokhi Maduda Manipur Dance Academy ki artist na makhal makha kayagi phaja ba item jago isai kayam uthi aduda natana ekogi National School of Drama ki artist na Netaji Subhash Chandra ki maramda ekogi wari da jumpham oiba phaja ba mohogi talent leidaba artist kayagi Netaji Subhash Chandra ki punsi wari da yumpham oiba wari ka drama su uthi aduga Netaji Subhash Chandra ki mapong numit ase khogi India gi mafam ayambada 35 da uthi Andaman Nicobar da su Netaji Subhash Chandra ki mapong numit palan toki India gi mafam atoppa da toki masi laniba adagi shanti gi lamji khogi knowledge Gyan Loksingi oiba lamjen kaya ama governor na thaki Moirangdagi thaki aduga masina Netaji Subhash Chandra na khogi naha oliba naha singa chi yauduna khogi society sida khogi samaj khogi khunai sida naha gi asubo thodang lai haiba singa sigi INA khogi Indian National Army ki khogi kanada Moirangda leibidai khudam changyen kaya ama phangki asigi loina na khogi Moirangda leiba INA sida khogi Moirangi matam amagi luchingba Chief Minister obirama Moirang Koreng adagi Hemam Nilamani Mayamang Koreng khogi mingoina Punjab da loyoi kraba ikai khunda matik charaba khogi Hemam Nilamani Deputy Education Minister oiramba matam adugi makhoina nahari ngai matamda INA ki yaura kanda Japan da Burma da Myanmar da khogi Thailand da phawra kanda turen kayama la ising lala khon ka chatibgi duguma khidam paja singi awabu wari kayama la makhoina ngasi nahawari ngaida tawramba thogdang aduna ngasi khoi Manipur da Moirang da khogi India ki the first tricolor khogi India independent flags in 1944 da Moirang da yunglam baneyaba khogi India se khoi ningtam phangena Netaji Subhash Chandra ki makhale ko ngasi INA ki nungi oiba significance of INA ki oiba sigumba wali kayama Moirangda museum da ngasi leiribani sigumba INA dagi Netaji Subhash Chandra khoi da kali hairamni khogi jutching da kali give me blood I will give freedom I want the EPU aina ningtamba pigani ningtamba haiba sidi khogi nirugadamte haidrute khoi namdana logadamni ka haiba Netaji ki pata wakhalon kayama khogi INA sidagi khoina khangmagami ado Netaji ki ideology magi satranga ki punsi life history sina masina naharon singda khogi matam chupagi oina khogi achoba freedom ama oina leihoroga doba magi ideology se khoina nainaba tai ado Netaji Subhash Chandra ki maramda khoina magi life history se nainada tare khoina kaisu khangmama mana Presidency College da tamingai matamda British ki professor amana
India Masada Hantana Yematam Azadu Matak Manara Hoki Andalon Holdana Azadu Matak Mana India Masada Usita Yara Kanamana Matam that college talk present college the talkiba Iran Kayado Nashi Nixing Akanda Netaji Sobachandigi Tana say Bishop being I think Angamagi Mai Wakanda Katupagi Maraiba Marundam the Maraiba Mazati Bunushiwagi, Indiana, Nashi, British Makada, Minai, a tongue or dinner, Nasi Lady Basse, Mana, under the Tanton, Murwakan Kiama, Mahatma Gandhi, the Takatama, I forgive Chajo and Lon, Tauraganda, Tantokin of a Haiba, the Netaji Sobat and the Kudik to Makoiba Tantoki Gadundi, Makoji had a Labia Rekanam. Non-violence की यारक्ता वा माना सिंगापुर द चला कांडा जापान द चला का आयने कोई आर्मी सेम कांडा आजादिन फौज आयने सेम कांडा कोई मणिपुर की कोहिमा दा मोइरांग द ला कांडा चाइना जापानी सिंगापुर ला कांडा इंडिया को ब्रिटिश की मचकते का लान होगा तांतों ने बहुत नवाज सुबह मतिक साब फ्रीडम फाइटर नेताजी सुभाष चंद्र की पुंसी से कोई नहीं नगर तो उन्हें मशीना Naharon Sinda enlightenment knowledge Kama, Kogi Yan Loxing Piva Dumba, Wakalon Kama, Kogi Amambada, Mairasa Maga, Zapagum, Kogi Hajik Ladiba, Kangaunaraba, Nishana Lachuraba, Kogi Sahida Basinjak Sarakanda, Kogi Nasi, Nishagi, Ipati Iraq, Aduna Ladiba, Manipugi Amadi, Indiagi, Naharon Sinasida, Netaji, Sumba Punsi Warigi. Mangam Naira Magi Punsi Varishina, Paragan and Kandan Naga, Suba Mangalama, Kogi Loxing Kayama, Pigan Hajay Tamji.